Manipur News.channel na mayang phone da maroi pausing pijori anwada BDF personnel ama siduna leiramle ngasi ayupung nipa me yakairom ta matamda BDF personnel ama masagi post da siduna leiramle hai lekidraba BDF personnel adu maming na KS Singajit Singa Kawi Imphal West district ki malum dagini mahak Chiangmai Laipat Parau da leba BDF ki post da duty toduna leibani ngasi ayup post adu leba masagi phamung da siduna leirambani hai Ojik pawi wena mahak mato karamna siram libano haiba sab chana khambang amdri police na thodo odu mai rena UD case ama lokat ke bolu na asi baksang postmortem tonwi da makta rims mirel sungda thamkre hairi makha ta pa amada gari accident nupi ama lekidre nupa ani sole gari masa ani thengjinamgi todok ta nupi ama lekana bangamdana lekidre nupa ani na soktana lekana kre haiba thodo asi tha asegi kunithogi nungtil pung ama gmini ni pulong ta matamda moirang police station gi manung chanba Sunu Sipai Puki Sawonak to Tokibani, Todo other Lake Drabi, Nupi Adu, Moirang Dagi, Moirang Tem, Lejubum Lekai Dagi, Hamam, Pakpi, Sahiyankai, Kawi Aduga, Cholabasing Aduna, Sanu Sipai Awang Lekai Dagi, Yumnam, Ibo Sana Amadi, Moirang, Koyama Lekai Dagi, Moirang Tem, Ajit Kawi Haidi, Makoy Ani Hozik Ras Midisida, Layang Jatari, Lake Drabi, Pakpi Haksang, Rimski, Miriam Sandagi, Postmodem Torumatung, Imununga, Sankre Haidi. Makata pa amada jiri lambi paring the land slide tokpa da gari sing pandana lairure ngarang ahing nong leptana subudagi national highway number 37 Imphal jiri bam lambi paringi longchum amadi raikul kulda sing ninkhaiba amadi chingdagi lekhom lenang chetarakudagi lambi phaunaba yadana lairure masina maram oidana jiri bam dagi Imphal tholakadaba amadi Imphal dagi jiri bam sangadaba gari sing pandana lairure pau asit tabadagi lambi paring asi semgi thabak toriba AB CI company ki makedagi scarp better amasung atei lambi sembada sinaba machine sing thajanduna lambi singtobugi thabak jathakre ngasi numi ingba matung pung 12 minute ni pumangarom taba matamda lambi singtobugi thabak loisinkibo loyana pandana lerama gari sing mahusagum chatok sin tobo hokre hairi makata pa amada Tripura ni indagi manungda ahum suba 100 PC literacy state oire Tripura state asi Ipung Kudimang Laik, Mayak Satpa Barat Ki Suba State Oire Haina Education Ministry Gi Makai Dagi Lokthokre. Ing Solisingani Kunmari Kunmanga New India Literacy Program Gi Survey Matung Ina Mizoram Amasung Gawa Gi Matung da Tripura na Sada 95.5 Pangdana Ahum Suba Tripura State Asigi Ipung Kudimang Laik Mayak Satpa State Ama Okibani. Hiram Musiga Mai Lena Ngarang Tripura Gi Kuno Agartala Gi Rabindra Baban da Bangthoki Bathoram Amada Tripura Gi Chief Minister Manindra Sahana Pangthoki Bada Tripura na 100 PC Literacy State Ama Oibangam Libasi Hiram Asiga Mai Lena State Education Department Amadi Oja Singi Mapandagini Haina Singtha Lena Thagapa Pangthoki Makata Pa Amada Kari da Kaya Toy Thon Kiba Amasung Driver Purakiba Thawong Condemn Tawi Thawal Hawka Kiam Sipai da Leba Y Coaching Center Kam Boarding Gi Excursion Sapada Geng Kubo Amana Gari da Akaya Toy Tholakiba Amas Driver Buna Tamtina Purakiba Thawong Adu Akanwong da Condemn Tawi Athu Bada Miyam Kangna Thawdok Adu da Senari Basing Singtorakadabani Haina Maitei Community Joint Coordinating Committee amasung Committee asigi Women Wing gi maikaidagi pungtorali ngasi Thawal Bazar da pangthokiba pawgimpa amada Women Wing Secretary Ebam Indranina haikibada excursion adu da Sendra dagi tholoklaga Moirang lamkhai khara helakpada waida gari macha anida lakami humna lambi pide haibagi wahauda ningai sandana kibani adu bus adu kamdana punna wakal taminarba matung makatana halaki adu makubus adu da Bishnupur yoromdagi lamhang ama yorakpada gari masa thawba miyosing aduna ahena mi khara puduna lalaga bus adu khamanki loina bus adu da yawriba angangsing amasung guardian sing kumtha halaga makhoigi mamangtada bus adu gi driver adu tamthina puki gengkhabu aduna bus adu busu akai atoi tholamki maram aduna asiguma thong asi akanwongda condemn tawi athu matamda thong asi kanana chastagibano haibadu mari ne masina miyam khangna Chendokadabani haiki makata pa amada any Kuki tribe as the list gi lokthokpi wafam mar body na sawat kre any Kuki tribe asi Manipur gi scheduled tribe list gi lokthokadabani haina thado NP Manipur amasung Meitei Alliance anina Bharat Sarkar gi Union Minister for Tribal Affairs da memorandum bisandana taksan kiba wafam adubu mar tribe ki mohut siliba prominent organization ama oiriba mar talangbal na pungpa na sawat kre thado NP Manipur amadi Meitei Alliance ani gi makedagi Ngarang Bharat Sarkar Union Minister for Tribal Affairs da any Kuki tribe as the list gi lothonanaba Vision kiba memorandum aduda solidarity ulakli mar talan bal gi makedagi pungtokibada lamdam asida ngalingai matamdagi leraklaba tribe
ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯍꯥꯞꯇꯨꯅ ꯁꯛꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯍꯥꯞꯆꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯆꯠꯅꯔꯣꯏꯗꯕꯅꯤ, ꯂꯣꯏꯅꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯑꯁꯤ ꯃꯁꯥꯒꯤ ꯆꯞ ꯆꯥꯅ ꯍꯧꯔꯛꯐꯝ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯅꯠꯇꯦ, ꯃꯁꯤꯒꯤ ꯂꯣꯟ, ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯇꯦ꯫ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯛꯈꯪꯂꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯥꯎꯔꯕ ꯇ꯭ꯔꯥꯏꯕ ꯀꯨꯟꯊ꯭ꯔꯥꯅꯤꯊꯣꯏ ꯑꯁꯤꯒꯤ ꯂꯤꯒꯦꯜ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯁꯦꯡꯇꯤꯇꯤꯇꯤꯗ ꯑꯀꯤꯕ ꯄꯤꯔꯤꯕ ꯄꯣꯂꯤꯇꯤꯁꯥꯏꯖ ꯑꯝꯕ꯭ꯔꯦꯂꯥ ꯇꯥꯔꯝ ꯑꯃꯅꯤ꯫ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯇꯥꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯀꯝꯃ꯭ꯌꯨꯅꯦꯜ ꯇꯦꯟꯁꯟ ꯊꯣꯛꯍꯜꯂꯦ, ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯕꯦꯅꯤꯐꯤꯠꯁꯤꯡ ꯌꯥꯎꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯀꯌꯥ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯁꯣꯛ 2003ꯗ ꯃꯇꯝ ꯑꯗꯨꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ST ꯂꯤꯁꯇ ꯍꯥꯞꯆꯤꯜꯂꯝꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯗꯕꯅꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ CSO ꯑꯃꯗꯤ ꯀꯨꯀꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯂꯩꯅ ꯃꯤꯌꯥꯝꯗ ꯊꯝꯐꯝ ꯊꯣꯛꯏ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡꯒꯤ ꯃꯈꯜꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯁꯇꯔ ꯁ꯭ꯇꯔꯣꯛ ꯑꯃ ꯄꯤꯔꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯕꯤꯁ꯭ꯋꯅꯥꯊ ꯊꯤꯌꯥꯝꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯔꯥꯖꯦꯁ ꯁꯔꯃ ꯌꯥꯜꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯜꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯅ ꯃꯔꯝ ꯑꯃ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩꯒꯤ CSOꯁꯤꯡ, ꯀꯨꯀꯤ ꯖꯣꯒꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯨꯀꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯂꯩꯅ ꯆꯠꯊꯕ ꯆꯨꯝꯒꯅꯤ꯫ ꯀꯔꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯃꯁꯨꯡ ꯌꯥꯅꯈꯤ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯇꯥꯍꯟꯕꯗꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯃꯁꯤꯗ ꯌꯥꯕꯗꯤ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJP ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯏꯁꯨ, ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯏꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯣꯛꯄ ꯌꯥꯕ ꯃꯁꯇꯔ ꯁ꯭ꯇꯔꯣꯛ ꯑꯃ ꯄꯤꯅꯅꯕ ꯆꯪꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩ꯫ ꯅꯨꯡ ꯑꯃꯅ ꯎꯆꯦꯛ ꯑꯍꯨꯝ ꯄꯥꯜꯍꯟꯕꯒꯨꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯂꯕꯗꯤ ꯃꯗꯨꯗ ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯔꯥꯖꯦꯁ ꯁꯔꯃꯅ ꯍꯥꯏꯈꯤꯕꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯂꯝꯕꯤꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯄꯨꯈꯠꯇꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯥꯎꯔꯒ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯗ ꯄ꯭ꯔꯦꯁꯔ ꯄꯤꯒꯅꯤ꯫ ꯆꯍꯤ 2 ꯐꯥꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤꯕꯁꯤꯡ ꯐꯤꯚꯝ ꯌꯥꯝꯅ ꯆꯥꯗꯅ ꯂꯩꯍꯧꯕ ꯊꯦꯡꯅꯩ꯫ ꯃꯈꯣꯏꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯂꯩꯍꯧꯔꯤꯕꯁꯤꯡꯗ ꯑꯉꯥꯡ ꯌꯥꯎꯔꯤ, ꯑꯍꯜ ꯑꯣꯏꯕ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯁꯤꯡ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯈꯥꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯆꯦꯡ ꯍꯋꯥꯏ ꯆꯥꯅꯅꯕ ꯈꯔ ꯄꯤꯔꯒ ꯃꯈꯣꯏ ꯍꯤꯡꯕ ꯌꯥꯔꯒꯗ꯭ꯔꯥ? ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯁꯦꯝꯂꯒ ꯌꯥꯏꯐ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯥꯝ ꯑꯥꯗꯃꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯇꯉꯥꯏꯐꯗꯅ ꯃꯈꯣꯏꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯀꯤ ꯊꯕꯛ ꯍꯧꯖꯤꯛꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯂꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯍꯜꯂꯤ꯫ BJP ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯩꯔꯤꯃꯈꯩ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯀꯥꯏꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯐꯪꯕ ꯉꯝꯈ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯗꯇꯥꯁꯤꯡ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯦꯗꯕꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯟꯗꯟ ꯇꯝꯅ ꯄꯥꯏꯒꯗꯕ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯕꯣꯌꯤꯡ 787 ꯀꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯐꯪꯕ ꯉꯝꯈ꯭ꯔꯕꯁꯨ ꯕ꯭ꯂꯦꯛ ꯕꯣꯛꯁꯁꯤꯡ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯒꯤ ꯗꯇꯥ ꯂꯧꯊꯣꯛꯂꯒ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯨꯡꯅꯥꯡ ꯋꯥꯐꯝꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯥꯂꯦꯝꯗ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯚꯤꯌꯦꯁꯟ ꯃꯥꯔꯀꯦꯠ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯅ ꯐ꯭ꯂꯥꯏꯠ ꯔꯦꯀꯣꯔꯗꯔꯁꯤꯡꯗꯒꯤ ꯗꯇꯥ ꯂꯧꯊꯣꯛꯅꯅꯕ ꯑꯃꯗꯤ ꯗꯤꯀꯣꯗ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯐꯣꯔꯦꯟ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀ꯭ꯔꯥꯏꯁꯤꯁ ꯃꯦꯅꯦꯖꯃꯦꯟꯠꯗ ꯑꯆꯧꯕ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯤ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯈꯪ ꯍꯩꯔꯕ ꯃꯦꯟ ꯄꯥꯋꯔꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯁꯤꯁꯇꯦꯃꯤꯛ ꯏꯁꯨ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫
India asi technology lamda malengi oina makok thongba lebaksing manungda ama oirabasu aviation cruise data analyze amasung manage ningthina tawba ngamdaba asigi mami aviation safety da chauna tare Martin Counseling की CEO Mark Martin हाइकिबदा इंडियादा data consulting service Wipro amadi Infosys yauna atai technology farm kaya lebana malengi oiba technology की lamda mangjul thana salibani farm sing asigi singtoibu maruina data analysis to oiribani malengi oina Indiana software development singthana oina performance utlabasu real time data handle tawna hotnabadadi semkot sagat kadaba yauna watli haibasi oiri film asina mayek chengale masina tunglum chatta aviation safety da asoba chingnaba ama oirakloi haninga leti hairi ningsingba yabadi chei asigi April thada Civil Aviation ki Union Minister Ram Mohan Naidu na aircraft flight data amadi cockpit records sing analyze tawnagidamakta New Delhi da leba aircraft accidents investigation bureau headquarter da anova laboratory ama sangakibani Hindustan Aeronautics Limited ki mateng loina lupa crore mapalom changna sakiba laboratory adu da malem ki thakta black box sing handle tawna ba khudong chaba phangkibo loina foreign agency sing da ki mateng lobagi chang hanthana ba pandam da thamkibani pao siloi na sigidi maroi pao bijo matang silojere makata ba update kidamak myam punna ngai mina siloi na channel asibung sibidana like and subscribe to biramu